ꯑꯗꯣꯝꯅ ꯊꯕꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯁꯥ ꯅꯁꯥꯒꯤ ꯅꯨꯄꯤ ꯅꯁꯥ ꯅꯁꯥꯒꯤ ꯅꯆꯟ ꯅꯨꯄꯤ ꯅꯁꯥ ꯅꯁꯥꯒꯤ ꯅꯆꯦꯁꯤꯡ ꯀꯔꯤ ꯀꯣꯟꯇꯦꯟ ꯁꯦꯝꯃꯤ ꯀꯔꯤ ꯚꯤडिꯑꯣ ꯁꯦꯝꯃꯤ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯐꯝ ꯊꯣꯛꯏꯑꯕ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯍꯌꯦꯡ ꯋꯥ ꯀꯥꯏꯔꯒ ꯑꯗꯣꯝꯒꯤ ꯃꯥꯏꯗꯁꯨ ꯂꯥꯛꯇꯣꯏꯅꯦꯕ ꯆꯨꯝꯃꯤꯅ ꯑꯗꯨꯅꯤ ꯑꯗꯨꯝꯕꯗꯨꯁꯨ ꯈꯔ ꯌꯦꯡꯕꯤꯌꯣꯕꯀꯣ ꯌꯥꯝꯅ ꯃꯣꯏ ꯈꯪꯉꯦꯕ ꯑꯗꯨꯒꯤ ꯗꯕꯜ ꯃꯤꯅꯤꯡ ꯚꯤडिꯑꯣ ꯁꯦꯝꯃꯛꯄ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯌꯥꯎꯋꯦꯀꯣ ꯃꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯊꯥꯒꯠꯄꯗꯣ ꯑꯗꯨꯗꯤ ꯂꯩꯒꯤ ꯐꯣꯇꯣ ꯂꯥꯛꯇ꯭ꯔꯒ ꯊꯕꯤꯒꯤ ꯐꯣꯇꯣ ꯈꯔ ꯊꯥꯡꯒꯠꯂꯛꯀꯅꯤ ꯈꯥꯃꯦꯟꯒꯤ ꯐꯣꯇꯣ ꯈꯔ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯩ ꯇꯣꯏꯅꯦꯕ ꯑꯃꯅ ꯃꯥꯏ ꯅꯣꯔꯃꯦꯜ ꯐꯣꯇꯣ ꯑꯃꯅ AIꯅ ꯃꯕꯨꯛ ꯀꯪꯍꯜꯂꯤꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯣꯜꯂꯤꯕ ꯃꯕꯨꯛ ꯀꯪꯍꯜꯂꯤꯕ ꯅꯋꯥꯏ ꯌꯥꯝ ꯅꯥꯅꯤꯡꯉꯕꯣ ꯀꯩꯅꯣ ꯅꯋꯥꯏ ꯌꯥꯝ ꯅꯥꯅꯤꯡꯉꯕꯣ ꯀꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤडिꯑꯣꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯇꯣꯞ ꯇꯣꯞꯄꯅꯤ ꯇꯣꯉꯥꯜꯂꯅꯤ ꯐꯦꯁꯕꯨꯛꯇ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯒꯤ ꯑꯍꯟ ꯑꯉꯥꯡ ꯗꯣꯂꯔꯒ ꯂꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯅ ꯑꯇꯣꯞꯄ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯑꯆꯣꯞꯄ ꯑꯗꯨꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯥ ꯊꯥꯡꯍꯟꯅꯤꯡꯕ ꯊꯥꯡꯍꯜꯂꯒ ꯃꯥꯒꯤ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯇꯥꯜꯂꯒ ꯑꯗꯨꯒꯤ ꯃꯥꯏ ꯐꯦꯃꯤꯂꯤ ꯂꯩꯌꯦꯅ ꯀꯥꯎꯕ ꯃꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗꯅꯦꯕ ꯑꯩꯅ ꯉꯁꯤꯁꯦ ꯉꯥꯡꯗꯣꯏꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯋꯥ ꯈꯔ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯑꯁꯦ ꯑꯩ ꯀꯩꯁꯨꯝ ꯃꯣꯏ ꯊꯣꯛꯇꯦ ꯑꯩꯒꯤ ꯏꯆꯟ ꯊꯣꯛꯄ꯭ꯔꯥ ꯏꯆꯦ ꯊꯣꯛꯄ꯭ꯔꯥ ꯑꯩꯒꯤ ꯀꯀꯥ ꯊꯣꯛꯄ꯭ꯔꯥ ꯃꯃꯥ ꯊꯣꯛꯄ꯭ꯔꯥ ꯀꯔꯤꯝ ꯊꯣꯛꯇꯦ ꯃꯩꯇꯩ ꯃꯆꯥ ꯑꯦꯖ ꯑ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯉꯥꯡꯐꯝ ꯊꯣꯛꯄ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝꯕ ꯀꯣꯟꯇꯦꯟ ꯑꯣꯛꯇꯕ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯃꯤ ꯄꯨꯝꯅꯃꯛꯇꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯁꯦ ꯃꯃꯤꯡ ꯀꯩꯁꯨ ꯄꯜꯂꯛꯑꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩ ꯐꯣꯇꯣ ꯌꯦꯡꯍꯜꯂꯒ ꯚꯤडिꯑꯣ ꯌꯦꯡꯍꯜꯂꯒ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯔꯔꯣꯏ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯅꯦ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯝꯕ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯃꯤ ꯄꯨꯝꯅꯃꯛꯇꯀꯣ ꯇꯁꯦꯡꯅ ꯃꯌꯥꯝ ꯐꯦꯁꯕꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯊꯣꯛꯄ ꯃꯇꯝꯗ ꯑꯩ ꯑꯀꯝ ꯃꯀꯣꯛꯇ ꯍꯧꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯐꯦꯁꯕꯨꯛꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇೋ ꯑꯃꯅꯤꯒ ꯊꯥꯡꯒꯠꯂꯒ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯂꯩꯕ ꯏꯃꯥꯟꯅꯕꯁꯤꯡꯅ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯊꯥꯡꯒꯠ ꯀꯤꯁꯟꯗꯣ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯑꯃ ꯄꯣꯁ ꯇꯧꯏ ꯐꯖꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯄꯪꯀꯨꯏꯗ꯭ꯔꯤꯀꯣ ꯀꯩꯅꯣꯗꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯅ ꯍꯥꯏꯕꯁꯤꯗꯩꯗꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯐꯦꯁꯕꯨꯛꯁꯤꯗ ꯂꯣꯏꯅ ꯀꯨꯝꯊꯔꯛꯑꯦꯕꯀꯣ ꯀꯨꯝꯊꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯣꯟꯇꯦꯟ ꯂꯩꯖꯗꯕ ꯃꯤ ꯑꯅꯝꯕꯅ ꯍꯧꯖꯤꯛ ꯀꯣꯊꯣꯟ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯤꯁꯤꯡꯁꯦ ꯀꯣꯟꯇꯦꯟ ꯂꯩꯇꯕ ꯃꯤ ꯉꯥꯛꯇꯅꯦꯕꯀꯣ ꯍꯥꯏꯗꯤ ꯐꯣꯇꯣ ꯊꯥꯡꯒꯠꯂꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯃꯌꯥꯝ ꯒꯨꯗ ꯏꯚꯅꯤꯡ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯤ ꯃꯣꯏ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣই ꯄꯩꯁꯥ ꯗꯣꯂꯔ ꯂꯥꯛꯇꯔꯅꯦ ꯑꯗꯨ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯋꯦꯅ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯍꯥꯞꯄꯗꯁꯨ ꯀꯥꯟꯅꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯥꯡꯒꯠꯂꯦ ꯑꯗꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯅꯥꯏꯠꯇꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯥꯒꯤ ꯀꯣꯟꯇꯦꯟꯗꯣ ꯂꯩꯇꯕꯅꯤꯅ ꯐꯣꯇꯣ ꯂꯩ ꯐꯣꯇꯣ ꯈꯔ ꯀꯥꯞ ꯍꯧꯗꯣꯡꯒꯤ ꯁꯨꯝꯆꯤꯠꯀꯤ ꯈꯔ ꯐꯣꯇꯣ ꯀꯥꯞ ꯃꯣꯏ ꯄꯨꯝꯅꯃꯛꯇꯣ ꯀꯥꯞꯄꯒ ꯐꯣꯇꯣ ꯊꯥꯡꯒꯠꯂꯦ ꯑꯗꯨꯅꯃꯛꯅ ꯑꯣꯜꯂꯛꯇꯅ ꯃꯁꯥꯅ ꯃꯁꯥꯁꯦ ꯌꯣꯟꯕ ꯍꯧꯔꯦ ꯃꯁꯥꯅ ꯃꯁꯥꯁꯦ ꯌꯣꯟꯕ ꯀꯃꯥꯏꯅ ꯍꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯎꯔꯝꯃꯦꯀꯣ ꯂꯩꯁꯥꯕꯤꯅꯤꯀꯣ ꯃꯃꯤꯡ ꯄꯜꯂꯔꯣꯏꯀꯣ ꯂꯩꯁꯥꯕꯤꯁꯦ ꯐꯣꯇꯣ ꯑꯅꯤ ꯖꯣꯏꯟ ꯇꯧꯅꯦꯕ ꯑꯃꯅ ꯃꯥꯏ ꯅꯣꯔꯃꯦꯜ ꯐꯣꯇो ꯑꯃꯅ AIꯅ ꯃꯕꯨꯛ ꯀꯪꯍꯜꯂꯤꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯣꯜꯂꯤꯕ ꯃꯕꯨꯛ ꯀꯪꯍꯜꯂꯤꯕ ꯅꯋꯥꯏ ꯌꯥꯝ ꯅꯥꯅꯤꯡꯉꯕꯣ ꯀꯩꯅꯣ ꯅꯋꯥꯏ ꯌꯥꯝ ꯅꯥꯅꯤꯡꯉꯕꯣ ꯀꯩ ꯑꯩ ꯋꯥꯠ ꯐꯠꯇꯕ ꯁꯤꯖꯟꯅꯤꯡꯗꯦ ꯀꯣ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯃꯈꯛꯅꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏ ꯀꯥꯟꯗ ꯐꯣꯇꯣ ꯑꯃꯗ ꯍꯥꯏꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯁꯦꯜꯐꯤ ꯃꯣꯕꯥꯏꯜ ꯄꯥꯏ ꯂꯩꯔꯒ ꯑꯗꯨꯒ ꯅꯦꯒ꯭ꯔꯣ 3-5ꯅ ꯃꯕꯨꯛꯇꯣ ꯁꯨꯃꯥꯏꯅ ꯄꯥꯏꯍꯜꯂꯤꯕ ꯑꯗꯨꯒꯤ ꯃꯤꯅꯤꯡꯁꯦ ꯀꯩꯅꯣ ꯃꯍꯥꯛꯁꯦ ꯅꯦꯒ꯭ꯔꯣ 3-5ꯒꯤ ꯃꯇꯨꯅꯤ ꯍꯥꯏꯅꯤꯡꯉꯤꯕ ꯅꯠꯇ꯭ꯔꯣꯕꯀꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯤꯡꯗꯦ ꯁꯤꯒꯤ ꯚꯤডিꯑꯣꯁꯤꯗ ꯑꯉꯥꯡ ꯌꯦꯡꯉꯝꯒꯅꯤ ꯑꯍꯟ ꯌꯦꯡꯉꯝꯒꯅꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯌꯦꯡꯉꯝꯒꯅꯦꯕ ꯑꯗꯣ ꯑꯩ ꯃꯣꯏꯗꯇ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯚꯤडिꯑꯣ ꯍꯧꯖꯤꯛ ꯌꯦꯡꯉꯤꯁꯦ ꯑꯗꯣꯝꯒꯤ ꯏꯆꯟꯅꯨꯄꯤ ꯑꯗꯨꯝꯕ ꯀꯣꯟꯇꯦꯟ ꯁꯦꯝꯃꯝꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯅꯇꯩꯃ ꯁꯦꯝꯃꯝꯕ ꯌꯥꯏ ꯏꯃꯥ ꯁꯦꯝꯃꯝꯕ ꯌꯥꯏꯀꯣ ꯅꯆꯟꯅꯨꯄꯤ ꯁꯦꯝꯃꯝꯕ ꯌꯥꯏ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯦ ꯁꯤꯅꯦꯕ ꯅꯨꯄꯤꯕꯨꯗꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯔꯦꯕ ꯅꯣꯏꯅꯗꯤ ꯑꯗꯨꯝ ꯑꯩ ꯏꯆꯟꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯚꯤडिꯑꯣ ꯁꯦꯝꯃꯦ ꯑꯩꯒꯤ ꯏꯆꯦꯗ ꯁꯦꯝꯃꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯦꯅ ꯁꯦꯝꯗꯣꯛꯑꯅꯤ ꯐꯠꯇ꯭ꯔꯅꯦ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯍꯥꯞꯄꯗꯁꯨ ꯀꯥꯟꯅꯖꯔꯤ ꯃꯁꯥꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯍꯥꯏꯗꯤ ꯃꯁꯥꯅ ꯀꯩꯅꯣ ꯇꯧꯖꯔꯤꯀꯣ ꯀꯔꯤꯕ ꯃꯥ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯦ ꯑꯩ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯃꯁꯥꯅ ꯍꯧꯖꯤꯛ ꯍꯥꯞꯆꯔꯤ ꯐꯦꯁꯕꯨꯛꯇ ꯄꯩꯁಾ ꯈꯔ ꯂꯩꯌꯦꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯈꯔ ꯌꯦꯡꯉꯒ ꯃꯁꯥꯅ ꯃꯁꯥ ꯌꯣꯜꯂꯤꯁꯦ ꯑꯗꯨ ꯈꯔ ꯈꯪꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯏꯆꯟꯅꯨꯄꯤꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯜꯂꯒ ꯐꯣꯇꯣ ꯊꯥꯡꯒꯠ ꯂꯩꯔꯦ ꯑꯗꯨꯗꯤ ꯏꯖꯠꯁꯦ ꯀꯥꯏ ꯌꯧꯒ꯭ꯔꯥ ꯄꯩꯁꯥꯅ ꯂꯨꯔꯤꯕꯣ ꯏꯖꯠꯁꯦ ꯄꯩꯁꯥꯅ ꯇꯥꯟꯕ ꯌꯥꯔꯤꯕꯣ ꯑꯁꯦ ꯈꯔ ꯌꯦꯡꯐꯝ ꯑꯃꯁꯨ ꯊꯣꯛꯑꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯔꯤ ꯀꯣꯟꯇꯦꯟ ꯁꯦꯝꯃꯤ ꯑꯗꯨꯁꯨ ꯈꯔ ꯌꯦꯡꯕꯤꯌꯣꯕ ꯄꯩꯁꯥ ꯇꯥꯜꯂꯒꯇ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯥꯝ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯟꯇꯦꯟ ꯐꯠꯇꯕ ꯁꯦꯝꯃꯤ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥꯅ ꯂꯨꯔꯕ ꯏꯖꯠꯁꯦ ꯌꯦꯡꯉꯛꯇ꯭ꯔꯕꯣ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯐꯤ ꯀꯥꯝꯃꯒꯤ ꯅꯨꯄꯤ ꯃꯥꯡꯗ ꯀꯩꯅꯣꯒ ꯍꯥꯞꯄꯦꯟ ꯁꯦꯠꯂꯒ ꯑꯥꯖꯧꯅ ꯎꯠꯊꯣꯛꯑꯒ ꯑꯗꯨꯒ ꯐꯨꯔꯤꯠꯀꯁꯦ ꯑꯥꯖꯧꯅ ꯆꯤꯡꯊꯔꯒ ꯑꯗꯨꯒ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯀꯣꯟꯇꯦꯟ ꯐꯠꯇꯕ ꯁꯦꯝꯃꯦ ꯃꯤꯅ ꯚꯤडिꯑꯣꯁꯤꯗ ꯃꯤꯅ ꯑꯗꯨꯒꯤ ꯚꯤडिꯑꯣꯗꯣ ꯀꯃꯦꯟ ꯇꯧꯔꯦ ꯅꯪꯁꯦ ꯑꯣꯛꯇꯕ ꯅꯨꯄꯤ ꯃꯥꯜꯂꯦ ꯑꯗꯨ ꯑꯗꯥꯅ ꯗꯥꯏꯔꯦꯛ ꯀꯃꯥꯏꯅ ꯃꯍꯥꯛꯁꯦ ꯏꯖꯠ ꯌꯥꯎꯗꯦ ꯍꯥꯏ ꯀꯥꯟꯗ ꯗꯥꯏꯔꯦꯛ ꯃꯤꯗꯨꯒꯤ ꯃꯥꯁꯦ ꯌꯦꯡꯗꯦꯕ ꯑꯩꯅ ꯁꯦꯝꯃꯤꯕ ꯀꯣꯟꯇꯦꯟꯁꯤꯗ ꯃꯤꯅ ꯑꯁꯤ ꯉꯥꯡꯉꯛꯏꯅꯦꯅ ꯑꯗꯨ ꯌꯦꯡꯗꯦꯕ ꯃꯥ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯇꯧꯔꯒ ꯊꯥꯡꯒꯠꯂꯅꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯉꯥꯡꯉꯅꯦꯕ ꯅꯪꯅ ꯑꯩꯒꯤ ꯆꯥꯛ ꯊꯥꯛ ꯂꯩꯕ꯭ꯔꯥ ꯅꯪ ꯑꯗꯨ ꯑꯗꯥ ꯅꯪ ꯑꯁꯤꯅ ꯆꯨꯔꯥ ꯅꯪ ꯑꯁꯤꯅ ꯀꯠꯊꯠꯂꯨꯔꯥ ꯑꯁ ꯋꯥꯠ ꯐꯠꯇꯕ ꯉꯥꯛꯇ ꯔꯤꯄ꯭ꯂꯥꯏ ꯍꯥꯏꯔꯤ ꯑꯗꯨꯏꯗꯤ ꯍꯥꯟꯅꯗꯤ ꯈꯇꯪ ꯐꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯦꯟꯖꯜꯂꯦꯕ
ꯑꯃꯨꯛ ꯍꯦꯟꯖꯜꯂꯦꯕ ꯑꯗꯣꯝ ꯑꯗꯣꯝꯅ ꯊꯕꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯁꯥ ꯅꯁꯥꯒꯤ ꯅꯨꯄꯤ ꯅꯁꯥ ꯅꯁꯥꯒꯤ ꯅꯆꯟ ꯅꯨꯄꯤ ꯅꯁꯥ ꯅꯁꯥꯒꯤ ꯅꯆꯦꯁꯤꯡ ꯀꯔꯤ ꯀꯣꯟꯇꯦꯟ ꯁꯦꯝꯃꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯟꯐꯝ ꯊꯣꯛꯏꯕ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯍꯌꯦꯡ ꯋꯥ ꯀꯥꯏꯔꯒ ꯑꯗꯣꯝꯒꯤ ꯃꯥꯏꯗꯁꯨ ꯂꯥꯛꯇꯣꯏꯅꯦꯕ ꯆꯨꯝꯃꯤꯅꯀꯣ ꯆꯨꯝꯃꯤꯅ ꯑꯗꯨꯝꯕꯗꯨꯁꯨ ꯈꯔ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯝꯇꯪ ꯅꯁꯥꯒꯤ ꯀꯣꯟꯇꯦꯟ ꯑꯃꯃꯝ ꯑꯗꯨ ꯐꯦꯁꯕꯨꯛ ꯌꯥꯝ ꯄꯥꯏꯅꯤꯡꯉꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯩꯅ ꯊꯤꯡꯉꯝꯒꯗꯕ ꯅꯠꯇꯦ ꯅꯣꯏꯅ ꯑꯩꯅ ꯄꯥꯏꯅꯣ ꯍꯥꯏꯔꯒ ꯅꯣꯏ ꯄꯥꯏꯔꯣꯏꯗꯕ ꯅꯠꯇꯦꯕ ꯑꯗꯣ ꯀꯣꯟꯇꯦꯟꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯀꯣꯟꯇꯦꯟ ꯃꯌꯥꯝ ꯂꯩ ꯅꯪꯒꯤ ꯀꯣꯟꯇꯦꯟ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯅꯁꯛ ꯎꯠꯇꯕꯤꯗ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒꯤ ꯀꯣꯟꯇꯦꯟ ꯑꯗꯨꯝ ꯁꯦꯝꯃꯨ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯑꯗꯨꯝ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯗꯨꯝ ꯁꯦꯝꯃꯨꯕ ꯅꯪꯅ ꯃꯤꯒꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯣꯛꯇꯕ ꯃꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯕꯗ ꯔꯦꯞ ꯀꯦꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯡꯒꯠꯂꯛꯑꯅꯤ ꯅꯠꯇ꯭ꯔꯒꯅ ꯗꯁꯥ ꯑꯣꯛꯇꯕ ꯊꯥꯡꯒꯠꯂꯗꯤ ꯃꯁꯥꯅ ꯇꯨꯡꯗꯒꯤ ꯗꯕꯤꯡ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯍꯣꯇꯦꯜꯁꯤꯗ ꯑꯁꯤ ꯇꯧꯅ ꯂꯩꯔꯝꯃꯤ ꯑꯁꯤ ꯌꯦꯡꯉꯨꯅꯤ ꯑꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦꯅ ꯑꯗꯨꯂꯒ ꯃꯊꯧ ꯂꯩꯇꯕ ꯁꯥꯟꯅꯒ ꯃꯤꯒꯤ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯂꯧꯈꯠꯂꯒ ꯑꯗꯨꯂꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯥꯏꯁꯤ ꯈꯨꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯗꯥ ꯍꯣꯏ ꯑꯗꯨꯒꯨꯝꯕꯕꯨꯗꯤ ꯌꯥꯏꯕ ꯑꯗꯨ ꯑꯣꯛꯇꯕ ꯑꯩꯈꯣꯏ ꯑꯃꯃꯝ ꯂꯩꯇ꯭ꯔꯅꯦ ꯍꯣꯇꯦꯜꯒꯤ ꯃꯤ ꯅꯨꯄꯥ ꯅꯨꯄꯤ ꯎꯅꯕ ꯑꯗꯨ ꯍꯥꯏꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯒꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯁꯨ ꯅꯨꯄꯤꯅꯦꯕ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯒꯦ ꯍꯥꯏꯗꯤ ꯏꯖꯠꯇꯣ ꯌꯥꯝꯅ ꯃꯣꯏ ꯈꯪꯉꯦꯕ ꯑꯗꯨꯗꯤ ꯗꯕꯜ ꯃꯤꯅꯤꯡ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯌꯥꯎꯋꯦꯀꯣ ꯃꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯊꯥꯒꯠꯄꯗꯣ ꯑꯗꯨꯗꯤ ꯂꯩꯒꯤ ꯐꯣꯇꯣ ꯂꯩꯗ꯭ꯔ ꯊꯕꯤꯒꯤ ꯐꯣꯇꯣ ꯈꯔ ꯊꯥꯡꯒꯠꯂꯛꯀꯅꯤ ꯈꯥꯃꯦꯟꯒꯤ ꯐꯣꯇꯣ ꯈꯔ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯩ ꯐꯖꯅ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯏꯁꯥ ꯇꯨꯀꯠꯆꯩꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯑꯩ ꯈꯪꯉꯤ ꯗꯕꯜ ꯃꯤꯅꯤꯡ ꯊꯕꯤ ꯊꯥꯡꯒꯠꯂꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯤꯅꯤꯡ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯤꯅꯤꯡ ꯂꯩꯅ ꯑꯗꯨ ꯃꯤꯅꯤꯡꯗꯨꯗꯅꯦ ꯃꯣꯏ ꯈꯪꯉꯦꯕ ꯑꯗꯣ ꯃꯤꯅ ꯍꯪꯉꯗꯤ ꯀꯩꯗꯧꯔꯒꯦ ꯁꯤꯕꯨ ꯊꯕꯤ ꯊꯥꯡꯒꯠꯂꯤꯅ ꯀꯃꯦꯟꯗꯣ ꯆꯪꯉ ꯄꯥꯎꯅꯦ ꯀꯃꯦꯟꯗꯨꯗ ꯑꯝꯇꯪ ꯆꯪꯉ ꯄꯥꯎꯅꯦ ꯇꯨꯀꯠꯆꯗ꯭ꯔ ꯅꯁꯥꯗꯣ ꯖꯣꯜꯂꯤꯁꯤꯡꯗꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯀꯩꯅꯣꯝꯗ ꯇꯨꯀꯠꯆꯩꯅ ꯍꯥꯟꯅꯗꯤ ꯅꯣꯏ ꯅꯨꯄꯥꯅꯒ ꯈꯇꯪꯒ ꯑꯗꯨꯃꯥꯏꯅ ꯍꯦꯟꯖꯜꯂꯝ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤ ꯔꯥꯏ ꯆꯞ ꯃꯥꯟꯅꯩ ꯅꯔꯨ ꯀꯣꯛꯕ꯭ꯔꯥ ꯑꯗꯨꯗ ꯍꯥꯏꯅꯤ ꯅꯣꯏ ꯅꯁꯥ ꯖꯣꯟꯗꯨꯗꯤ ꯀꯩꯅꯣ ꯈꯪꯗꯦꯕꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯊꯤ ꯉꯥꯡꯉꯩ ꯑꯄꯥꯝꯕ ꯃꯤꯗꯤ ꯄꯥꯜꯂꯅꯤ ꯀꯃꯦꯟꯗ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯦꯕ ꯅꯪ ꯀꯩꯅꯣ ꯊꯧ ꯇꯥꯒꯦ ꯅꯪꯁꯨ ꯅꯁꯥꯒꯤ ꯀꯩꯅꯣꯗꯣ ꯁꯦꯝꯖꯔꯤ ꯃꯣꯏꯁꯨ ꯃꯣꯏ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯣꯏ ꯃꯁꯥꯒꯤ ꯀꯧꯗꯦꯕ ꯑꯗꯣ ꯀꯧꯗꯦꯕ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯂꯥꯟꯕ ꯑꯃꯈꯛ ꯌꯥꯎꯈ꯭ꯔꯕ ꯑꯩꯅ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯣꯊꯣꯟ ꯆꯥꯗꯕ ꯃꯤ ꯑꯃ ꯐꯪꯅꯅ ꯑꯩꯅ ꯔꯣꯁꯇꯤꯡ ꯇꯧꯔꯤ ꯑꯁꯤꯁꯤꯗ ꯑꯩꯅ ꯑꯍꯦꯟꯕ ꯋꯥ ꯑꯝꯇꯪ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯣꯏ ꯃꯁꯥꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯨꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯑꯃꯐꯥꯎ ꯂꯥꯟꯕ ꯀꯅꯥꯝ ꯀꯩꯁꯨ ꯉꯥꯡꯉꯝꯃ ꯁꯨꯛ ꯌꯥꯝꯅ ꯑꯁꯣꯏꯕ ꯊꯤꯅ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯦꯛ ꯁꯣꯏꯔꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯅ ꯍꯥꯏꯗꯤ ꯂꯨꯞ ꯑꯃ kena tau maitai chaukhalanbagi kena tau meyam loina moimakna ai warakpineba ai khangeba ai warakkaneba adon ai ngasibo soibra ai soidi ai yamunna wangang ai yamunna cheksalla kena tau aya mi lag li jang tu mi se jang bang thoine noi de mi lag jeng bagi mar tu nasana nasagi ijat joli do noi bu mi ra sarno ju oktabi olagi haira haga nasana khangbam thoi thokte khangbam thopane to ka chei ta sengna matamam da no su yum palakani ha nangi kano nang hauju ju koinari banu para tongnarakani nangi adugi post tu jengaga adi nangi aji yum pande ju pada no kai khangan o ai koinari mi pi asum bagi content sembo bore mau am pi mo ga ma asum content sembo bore masana masa joli ba masana masa negro mangagi marta thammi ba masana masai ai khatang ngang ba hapet khangang mai bo phajan khangang mai ai hainin singja aseng bani akhoi gi maitai akhoi gi kana social media da leiriba facebook da leiriba mi punamak singse site lamben ama tongan na chakhi dore asi lamben jam tak chumdok pi ho chumdok ta taraga di matamam da pungang loyane matamam da hoji khara mafi telaga thangalai da matamam da phi su yawra ro se ai ngang taraga ai pura se dare hai taraga di se phattaba se ai da tayaba ko ado no se sumai ne ba mapan thoktana khatang di lemba saba manung dana mutaba yadre video thangali ba photo thangali su double meaning leiba ngakta double meaning indirectly da khangudi khangaba haining se karino man hai se si thabi thanglei se karino ado roga kana minga mina jenga ga kaino num thabi ne ko thabi gi as kari thabi to ne chum content chum thok piu kana to bio kari gumba sida content aina ne nupi manga di leirago aina screenshot toro my channel lo ai thamma ko mi mathang roasting to gen ko mi manga do mamda som su jorom ba yai aduna section view aina ne mathang da nganga ko matam da ko ai di amta ai kha roi dam ko ai hai nei subscriber myam sida sumbai content jeng da mi puno ma ai unsubscribe to video kaim da ka ta de ai thi nganga ne na adongi chan oram jai iche oram jai kana oram jai ko ai thi nga to me don na content chum thopio kaima chum da ba ai di thi nganga ni khun pallaga maming pallaga idi thi nganga to bane kadai oigera manipur gi oigera tripura gi oigera kasar gi oigera hojai gi oigera lanka gi oigera pakistan gi oigera kadai gi oining oigera sano idi thi nganga ni ko dona ai ahan sing da so inu pa sing da so habe ai
ꯑꯩ ꯑꯝꯇꯪ ꯈꯪꯍꯟꯖꯍꯧꯒꯦ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯌꯨꯝ ꯀꯥꯏꯗ꯭ꯔꯤꯉꯩꯗ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯏꯖꯠꯇꯣ ꯂꯩꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯉꯥꯛ ꯁꯦꯟꯕꯤꯍꯧ ꯏꯆꯦ ꯏꯆꯟ ꯏꯆꯥ ꯏꯇꯨ ꯃꯌꯥꯝꯗꯣ ꯉꯥꯛ ꯁꯦꯟꯕꯤꯍꯧ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯀꯥꯏꯔꯛꯀꯅꯤ ꯋꯥꯔꯤ ꯀꯥꯏꯔꯛꯑꯅꯤ ꯐꯦꯁꯕꯨꯛꯁꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯏꯠ ꯑꯃꯗ ꯆꯠꯈꯤꯗꯣꯔꯦ ꯀꯣ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯁꯦꯝꯃ ꯑꯗꯨ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯑꯩ ꯍꯥꯏꯔꯤ ꯀꯣꯟꯇꯦꯟ ꯆꯨꯝꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯧꯖꯤꯛꯁꯨꯀꯣ ꯅꯨꯄꯤ 5 ꯂꯩꯔꯦꯀꯣ ꯑꯩꯅꯀꯣ ꯑꯩ ꯃꯣꯏꯗ ꯔꯣꯁꯇꯤꯡ ꯇꯧꯒꯦꯅ ꯂꯥꯏꯟꯗ ꯂꯩꯔꯕꯅꯤꯀꯣ ꯀꯩꯒꯨꯝꯕ ꯃꯁꯥꯅ ꯈꯪꯉ ꯀꯣꯟꯇꯦꯟ ꯆꯨꯝꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯝꯇ ꯑꯦꯖ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯃꯩꯇꯩ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯩ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯔꯤ ꯀꯣ ꯃꯩꯇꯩ ꯆꯥꯎꯈꯠꯍꯟꯁꯤ ꯃꯩꯇꯩ ꯀꯟꯁꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯒꯤꯗꯃꯛꯇꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯂꯣꯏ ꯇꯥꯔꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯅꯤꯀꯣ ꯐꯦꯁꯕꯨꯛꯀꯤ ꯄꯩꯁꯥꯗꯨꯅ ꯄꯩꯁꯥ ꯅꯠꯇꯦ ꯏꯖꯠ ꯀꯩꯅꯣ ꯇꯧꯕ ꯌꯥꯄ ꯅꯠꯇꯦ ꯑꯗꯨꯅꯀꯣ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩ ꯁꯦꯝꯃꯒ ꯈꯣꯔꯝꯃꯒ ꯑꯩ ꯍꯥꯏꯖꯔꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯁꯣꯏꯈꯤꯕ ꯂꯥꯡꯈꯤꯕ ꯌꯥꯎ ꯇꯥꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯁ꯭ꯋꯥꯏ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯌꯥꯎ ꯇꯥꯔꯁꯨ ꯁꯥꯎꯅꯀꯣ ꯑꯗꯣ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯃꯩꯇꯩ ꯀꯟꯁꯤ ꯃꯩꯇꯩ ꯀꯟꯁꯤ ꯃꯩꯇꯩ ꯀꯟꯁꯤ ꯑꯣꯀꯦ ꯌꯥꯏ ꯐꯔꯦ